Loyalam E-PAO tabi bakutima po hitrang susmitana namitangi pao pizari ahan bida maru headline. Kukigi Purup na taliba demand sing center lengak na piroi haina Amit Shahna na hono na phongdokre. PR na Manipuri isu loishinba ngamloidabana athubada miyamgi lengak laklagani haina MP Shahna jawbana phongdokre. Yalhomi singi phangpham thokpa hak phangnaba amasung maitai sing ST gi list ta Chenaba angamba thakta honagani haina Mahesor na phongdokre. Pau sandona pijari. Kukigi Purup na taliba demand sing center lengak na piroi haina Amit Shahna na hono na phongdokre. Manipur da tholiba irang asiga mari lenana New Delhi da ikui kuidana Union Home Minister Amit Shahna chair laudana pangthokiba state asigi security review meeting da Kukigi Purup da taliba separate administration natraga Union Territory gi sembagi matang center na khanaroi amadi Kukigi sing na taliba demand sing asi piroi haina na hono na phongdokre. Pangthokiba security review meeting aduda Manipuri Governor Ajay Kumar Valla amadi Ministry of Home Affairs Government of India gi mokok thongba official sing saruk yakhi haina official oiba pau asina phongdokli. Pau asina makha taraduna hai phamkiba security review meeting aduda Manipuri Governor Ajay Kumar Valla na housing oriba Manipuri law and order gi phibam amadi makhatana Kukigi community amadi maitai community gi marakta pangthokodoriba peace dialogue asigi matangda karamba stakeholder singna mifam asida yawhalaga santi amasung raksa puraknabagi anoba lambi ama yatnabagi matangda suggestion kaya thamki haiki. Governor gi suggestion asi taraba matung Union Home Minister Amit Shahna Kukigi community sing na taliba demand sing maru oina separate administration natraga Manipur gi tokhaiba Union Territory sembagi wafam central government na kaidawnung da khanaroi amadi Kukigi sing gi demand asi piroi daba dimani haina Union Home Minister na nahona na mifam aduda ningsingki. Union Home Minister Amit Shahna makha taraduna mifam aduda yaukhiba Ministry of Home Affairs ki makok thongba officers sing Manipur gi Governor da hauzik Home Ministry na suspension of operation suda leriba Kukigi militant sing miyam mamangda thoktuna phongna khulai paiduna chatli haibigi official oba information Ministry asida leire maramaduna suda leriba khulai paiba militant sing asi makhoi gi designated camp sing da lehenduna mirak tinba mafam sing da khutlai paiduna chatpat thingadabani haina Home Ministry gi officers sing amadi Manipur gi Governor da akanba instruction pikre hari source asina maka taraduna hai karigumba Home Ministry gi warning asi suda leriba Kukigi militant sing na indaba taragadi makhoi gi mathakta ain gi oiba chap chabe action lokhakadabani haina su Amit Shahna directive pikhi hari. PR na Manipur gi isu loishinba ngamloidabana athubada miyamgi lengak laklagani haina MP Shahna jawbana phongdokre. Housing leriba PR lengak asina Manipur gi isu loishinba ngamloidabana athubada miyamgi lengak laklagani. Sahi taret khuntakpa Anglo Manipur war na chingba ekhoigi puwari da akaknaba lan kaya thengnakiba adu ngasi ekhoina thengnariba asidagi taba nate haina Rajya Sabha gi MP su oiriba ningthau lesemba Shahna jawbana phongdokre. Ngasi Imphal East ki yumnam khunau awang lekai da leiba Gold Star Club ta MP Local Area Development Fund gi makhada nongna saba building ama sangaba gi thoramda MP asina wafam asi phongdokladuna makhata na haikibada miyam gi luchingba singna punsilaga thabak tawbadagi miyam horaklabadi luchingba sing awaba oigani sahi tare khuntakpa amasung Anglo Manipur war na chingba thokiba amasung maduda maithiba gi maramdi matamdugi luchingba sing lingjel manadabagi ni haibasi puwari na taklabasu Aikhoi mirol gi luchingba singna khangdabgum tawri miyamna luchingba sing punsinaba haribasida karigumba tadabadagi miyam sauraktuna luchingba singda onsilaklabadi khodong thiba nangani haiki Thauram aduga mari lenana ichamgi hanagi president N Rosendro na haikibada aikhoi lingzel manadrabadi yeknaba thengnaba wagani haina akhang ahai kayana hairabasu miyamgi mihut oriba MLA singi marakta punna thabak tawak ngamdabagi lengak ama ngamdaba haibasi tungi mirolna housing leriba mirol sing ngakpirokloi Leba ki luraba matam asida MLA masing kunmathoi leire athubada lengak semlagani haina miyam apangwa sinaba tawri MLA marakta lingjel manade habasi mapan tholak tabana fai Lengak semge harabasu ngamlaba matamda sembiyu masing subasu nataba lingjel manade takpasine yeknaba singna khudong chaba lokigani haiki
Ngasigi thoram aduda yumnam khunau awang Singluk ki President H. Bijoy, Khundrakpam GP gi member Usam Indrakumar, Harau Rau Tankham GP gi Pradhan T.H. Indrakumar na sing basu saruk yakhi. Yalhomi Singi Pampam Tokpa Hak Pangnaba Amasung Maitei Sing ST gi lista Chenaba Angamba Thakta Honagani Haina Mahesor na Fongdokre. Yalhomi Pumnamaki Pampam Tokpa Hak Pangnaba Amasung Maitei Sing Sadul Tribe ki lista Chenaba Angamba Thakta Honagani Haina RPIA gi National Secretary Mahesor Thonauzam na Fongdokre. Palace Compound Leba Maipa Holda ngasi RPIA Manipur State Committee gi nauna thau pugadaba sing taramna opagi thoramda mahakna wafam asi phongdoladuna makhata na haikibada politics na khulai oiraga Manipur kanaba paikhat liba thabak thoram kayana ngasidi party asi Manipur gi tongan ba constituency kayada masa mareng fandokpa hore ngasi mak Manipur State Committee gi thau punaba khalaba sing asi Manipur kaningba mi ngaktani Manipur Kaminabagi and Zedada Mang Targa Tabak Tominaba Habasi, a Koipumnamaki Bandam Ominasi. RPIA asi State Party oina recognized the Krabasu, Manipur the Party asigi Tabak Thoram Sing Regional Gitakta Tabak Togani. Wapam asi RPIA Giluching Basing the Su Kangan Kibat Lake Cray. Party gi Maikai Dagisu Manipur gi oina di High Command gi Wapam Layroi Haina Fondo Kibat Lay. Asigumba Pibam Amal Labana Manipur gi interesta party asina Ningkhatam na Tabak Pangtokpa Ngamlibani. RPIA gi oina di politics the Yumpam Oiba Tabak Thoram Ngakta Pangtokani Haibat Late. Miyam gi Chauka Thorang Amasung Yalhomi Singi Pangpam Tokpa Hak Pangnaba Angamba Thakta Honagani. Loinana Maitei Mitei Purupna constituency gi Ngaklo Pangnaba gi Damakta Scheduled Tribe ki lista Chenaba party asina Angamba Thodang Logani Haiki. Ngasigi Thoram aduda RPIA Manipur gi State Committee gi nauna thau pugadaba mioi Nipunipa saba party asigi Manipur State President su oiriba Mahesor Thonauzamna party gi lengyan yanduna amasung certificate piduna haraudayamna okhi. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Mobile phone amadi smartwatch Huranbada Chenabani haiba mioi mari fagakhre. Lupa lak mangaga lising yang kairongi mamal oigadaba mobile phone taranipan amadi smartwatch gari ani huran kibaga mari lenana police na lokalakiba case ta huran bagi thodok aduda Chenabani haiba mioi mari ngarang fagat pangamle hari. Police ki pau asina hai fagalaba mioi mari adudi uripok polem lekaidagi hauzikna thamaiban yunam lekai da leiba takhelambam nongshaba sing chahi kun lamsang bazar dagi pritam moirang them chahi taranipan mayang langjing tamang sorok mapalagi maimom erison chahi taranipan amadi awang khunau mayai lekaidagi livestream aku sing chahi taranipan kawi makoi mari dagi mobile phone taramathoi 4-wheeler ama smartwatch ama phangle hari. Nakal amaromda ngarang NIA na lokhalakpa case amaga mari lenana mioi amasu Manipur police ki kangbuna fare hari. Farba mioi aduna wangbal maning lekaidagi sagol sem sanatomba sing chahi kuntaret kawi. Mangonagi mobile phone ama SIM card anisu fagat pangamle hari. Security force na tongan ba lalholop kharagi lanmi tarani thoi khulaiga konana fagat pangam khrei. Security force ke kangbuna miyamdagi sel khaibada Chenabani haiba KCP PWG gi mioi ani ngarang Imphal West ki district gi fagal hari farba mioi ani adudi Laiden Kabi mayai lekaidagi ningthauzam Kiran Maitei Elias Boina chahi kunmapan amadi Salama mang lekaidagi sorok khaibam inaucha sing chahi nifumanga kawi makoi ani dagi 5.56 mm ammunition nifutaruk insas rifle ammunition mapan AK rifle maru nipan 303 ammunition ama 303 ki empty case taret AK rifle ki empty case mari insas rifle empty case ani bifang handset ani charger ani VP base ama iron plate ani camouflage helmet ama mobile handset ani Aadhaar card ama 4-wheeler ama fagat ki hari Amaromda matam ikan kanadana tongan ba mafam singdagi KCP MC progressive ki lami mari fagat ki ahanba oina sagolban thingom na lekai community hall manaktagi lup adugi lanmi nambol kongkham awang lekai digi hauzikna sagol ban thingam lekai daleba hidang mayum Hari Shankar Sharma Elias Azoy sahi kuntrani thoifaki
Madugi matungda langmaidong maning leikaidagi atopa member amasu fagatki. Farba mioi adu nambol khongkham awang leikaidagi haujikna singjamai thongam leikaida leiba hidang mayum nauba Sharma Allies nongthang chahi kuntra taru kawi. Makha tarakpo oina Rims Road crossing gi auto rickshaw parking manaktagi loop asigi lanmi ani amasu fagat pangangki. Faraba sing aduna kwakaitat da khelamam leikaidagi Oinamjit Singh Allies sonamani chahini phuni thoi amadi haibong popi mamang leikaidagi Laistram Inau Singh Allies Loya Allies Sanjena ha chahi nifuni thoi kawi hari. Makoidagi pistol ani magazine ani kapa yariba nomai maru kuntaret gari ani mobile phone mari wallet ahum sell oina lupa chamapan yangkhai ID card mari vehicle registration certificate amasu fagat ki hari. Amaromda Security Force ki kangmuna Imphal West ki Salam maning leikaidagi KCP apunbagi lanmi amasu khulaiga konana fare. Farba mioi aduna Abu Zam Mano Singh chahi kunmathoi kawi. Magodagi mobile phone ama 5.56 mm caliber ammunition nifutaru fagale hari. Makhata na jatarakpa search operation dasu mayang langjing Kwaksify Leimam Furniture House manakda Security Force na RPF PLA gi lanmi ama fagat pangamle hari. Farba mioi aduna akhamaya lekadagi sagol sem thoithoi Allies Samson chahi nifun mari kawi. Mangondagi mobile phone anisu fagale hari. Amaramda matam ikan kanadana wangu chairel sabam area dasu pripak progit lanmi sarang them premana sing Allies nanang chahi kuntra manga kakching khunau tampak yumlai lekai da leiba asi fagat ke hari. Mangondagi mobile phone amasu recover tobangamle hari. Makhata na chatharakpa operation dasu wahengbam lekai gi baning thangba sarukta lalholo pripaki lanmi amasu fagat pangamle hari. Farba lanmi aduna thanga salam leikaidagi Salam Gibson Luang Allies Loya chahi kuntaru kawi. Mangondagi mobile phone amasu fagale hari. Amaromda tha asigi mapandasu Security Force ki kangbuna tongan mafamdagi KCP PWZ gi lanmi ama Pripak Pro gi lanmi ama fagat ki hari. Pau asina hai Thobal Ningombam Uthan Lerak Jatakiba operation dasu KCP PWZ gi lanmi Ningombam Jiten Singh Allies Bikramjit chahi nipumanga leifam Thobal Ningombam asi phab ngamki. Mangondagi mobile phone ama SIM card ahumsu fagatki. Numit asi maktada makhatarak tana jatarakpa operation da nompok sekmagi Ningol awang lekai da leiba Pripak Pro gi lanmi khangembam ningthem maitei Allies Tomcha chahi kuntra mathoi sing masagi mayumdagi mobile phone ama SIM card aniga konana fagatki hari. Aying asa onarakpana chaba thakpada yamna cheksiningai oya haina Dr. Lokeshona phongdokre. Aying asa onarakpa amasung kalen changnarakpa matam asi mahausana laina kayamarum loinana maramna chaba thakpada thoidokna chingnaningai oi haina Zanimski MS Dr. KH Lokeshona phongdokre. Ngasi wangkhai keithel asang bidalaiba Naharol Sahitya Kanglop NSKG Multipurpose Community Hall pangthokiba nongmagi oiva free health camp asiga mari lenana Janimski MS na wafam asi phongdokladuna makhatana haikibada Kalen changlaba matam asi mahausana laina tina kaya poknaba matamni hariba matam asida ana ayek yaudana lainaba amasung ana ayeki matangda awareness pinaba NSK na Janimsta health program ama pangthokminabagi wafam ama pukalaki NSK na lokhalakliba afaba khongthang asida Janims na mathau taba manpower sing mateng panglaga health camp asi pangthokpani ngasi camp asida tongan ba department gi doctor amasung nursing na sarugyari haiki Maitei MLA ama CM oina khanduna anobalengak sembada Kuki MLA singna yaningbagi ingit submit patrada pikhrei N Virena Chief Minister from Thadokraba matung Luchingba ama khanba ngamdabadagi lamdam asida President rule chalairiba state asida anobalengak ama semnaba lalong sinbada Kuki MLA singisu firep loraba yai hari Hiramasigi matangda pauchi asina phangba paugi source ki matung inadi state lengak semba anoba luchingba ama khanbagi matangda Kuki MLA singna firep longnabagi mifam ama tha asigi tarama panda kangpopida pangthoknaba thorang tawkhre hari Hairiba mifam aduda Kuki MLA mapan amadi Kuki Jo Singhi CSO Singhu Luchingba Singsu Saru Yagani Hari. Paugi source asina makhata haribadi Kuki MLA amadi CSO Singna Anobalengak amasemba pamlakliba asi handak numit ninigi Khongchata Manipurda laklamba BJP gi North East in charge Summit Patrana Kangpopida chatuna Kuki MLA Singh amadi CSO Singha unaduna wari sana khraba matungda lower khiba phirep oibe yai hari
ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏ ꯁꯃꯤꯠ ꯄꯠꯇ꯭ꯔꯒꯤ ꯀꯨꯀꯤ ꯑꯦꯝꯑꯦꯜꯑꯦꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯃꯇꯝꯗ ꯃꯩꯇꯩꯒꯤ MLA ꯈꯟꯕꯗ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯋꯥꯐꯝ ꯑꯗꯨ ꯀꯨꯀꯤ MLAꯁꯤꯡ ꯑꯃꯗꯤ CSOꯁꯤꯡꯅ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏꯔꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤꯕꯗꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯊꯥꯡꯂꯣꯟ ꯑꯦꯁꯤꯒꯤ MLA ꯕꯨꯡꯖꯥꯒꯤꯟ ꯚꯥꯜꯇꯦꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯔꯨꯛ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯇꯩ ꯀꯨꯀꯤ MLA ꯃꯥꯄꯟꯗꯤ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯉꯔꯥꯡ ꯑꯍꯤꯡ ꯀꯥꯞꯊꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯊꯨꯒꯥꯏꯈ꯭ꯔꯦ USAꯅ ꯃꯄꯨꯡ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 5ꯗꯒꯤ ꯁꯤꯖꯐꯥꯌꯔ ꯇꯧꯅꯈ꯭ꯔꯕꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯖꯐꯥꯌꯔꯒꯤ ꯌꯥꯅꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯜꯂꯥ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯒ ꯅꯛꯅꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯣꯟ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯆꯠꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯑꯦꯛꯅꯨꯔ ꯔꯥꯖꯧꯔꯤ ꯄꯥꯂꯥꯟꯋꯥꯂꯥ ꯁꯦꯛꯇꯔ ꯑꯃꯗꯤ RS ꯄꯨꯔꯥ ꯁꯦꯛꯇꯔꯗ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯀꯥꯞꯁꯤꯟꯕꯒ ꯂꯣꯏꯅꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯖꯝꯃꯨꯒꯤ ꯁꯝꯕꯥ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯔꯤꯅꯒꯔꯒꯤ ꯔꯥꯖꯧꯔꯤ ꯁꯦꯛꯇꯔ ꯑꯃꯁꯨꯡ ꯄꯥꯂꯥꯟꯋꯥꯂꯥ ꯁꯦꯛꯇꯔꯒꯤ ꯃꯐꯝꯁꯤꯡꯗ ꯆꯞ ꯃꯥꯟꯅꯕ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯆꯠꯊꯔꯛꯈꯤ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯏꯟꯗꯤꯌꯥ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯐꯣꯔꯁꯁꯤꯡꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯀꯥꯞꯊꯠꯈꯤꯕꯒ ꯂꯣꯏꯅꯅ ꯑꯥꯔꯇꯤꯂꯔꯤ ꯁꯦꯜꯁꯤꯡ ꯁꯦꯟꯇꯔ ꯁꯦꯞꯇꯦꯠ ꯇꯧꯈꯤ ꯍꯥꯏꯔꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯃꯔ ꯑꯕꯗꯨꯜꯂꯥ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯐꯥꯌꯔ ꯂꯩꯇꯦ ꯁ꯭ꯔꯤꯅꯒꯔ ꯁꯤꯇꯤꯗ ꯄꯥꯀꯤꯁꯇꯥꯟꯅ ꯂꯥꯟꯗꯥꯔꯛꯄꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯔꯦ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯌꯨꯅꯤꯠꯁꯤꯡꯅ ꯄꯣꯖꯤꯁꯟ ꯂꯧꯕꯒ ꯂꯣꯏꯅꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯊꯛꯇ ꯄꯥꯎꯈꯨꯝ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯁꯦꯛꯔꯦꯇꯔꯤ ꯕꯤꯀ꯭ꯔꯝ ꯃꯤꯁ꯭ꯔꯤꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯚꯥꯔꯠ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯈꯤꯕ ꯁꯤꯖꯐꯥꯌꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯅ ꯉꯥꯛꯅ ꯆꯠꯇ꯭ꯔꯦ ꯃꯁꯤꯗ ꯏꯟꯗꯤꯌꯥꯅ ꯇꯔꯥꯏꯅ ꯂꯧꯗꯦ ꯁꯤꯖꯐꯥꯌꯔ ꯊꯨꯒꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯇꯤꯛ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯔꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔ ꯑꯃꯗꯤ LOCꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯗꯣꯚꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯌꯥꯡ ꯌꯤ ꯑꯃꯗꯤ USꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯁꯤꯖꯐꯥꯌꯔ ꯚꯥꯏꯑꯣꯂꯦꯁ ꯇꯧꯔꯦ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯄꯍꯜꯒꯥꯝ ꯇꯦꯔꯣꯔꯤꯁꯠ ꯑꯦꯇꯦꯛ ꯑꯗꯨꯒꯤꯗꯃꯛ ꯏꯟꯗꯤꯌꯥꯅ ꯇꯉꯥꯏꯐꯗꯅ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯦꯛꯁꯟꯁꯤꯡ ꯆꯠꯊꯈꯤꯕꯅꯤ ꯂꯥꯜ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯄꯥꯝꯕ ꯅꯠꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯚꯥꯔꯠ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯀꯥꯁꯃꯤꯔ ꯚꯦꯂꯤꯗ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯈꯔ ꯃꯈꯩ ꯍꯟꯖꯤꯜꯂꯛꯄ ꯉꯝꯈ꯭ꯔꯦ ꯚꯥꯔꯠ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯁꯤꯖꯐꯥꯌꯔ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗꯒꯤ ꯀꯥꯁꯃꯤꯔ ꯚꯦꯂꯤꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡ ꯐꯥꯎꯕ ꯎꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯐꯪꯈꯤ ꯍꯥꯏꯔꯤ PM ꯃꯣꯗꯤꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯌꯥꯎꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯇꯨꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗꯒꯤ ꯍꯧꯔꯒ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯈ꯭ꯔꯦ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡ ꯆꯤꯐ ꯑꯣꯐ ꯗꯤꯐꯦꯟꯁ ꯁ꯭ꯇꯥꯐ ꯑꯅꯤꯜ ꯆꯧꯍꯥꯟ NSA ꯑꯖꯤꯠ ꯗꯣꯚꯥꯜ External Affairs Minister S. Jaishankar ꯌꯥꯎꯅ Armed Forces, Navy ꯑꯃꯗꯤ Air Forceꯀꯤ ꯆꯤꯞꯁꯤꯡꯒ ꯂꯣꯏꯅꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯂꯩꯈ꯭ꯔꯕ ꯃꯇꯨꯡ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗ꯭ꯔꯣꯟ ꯀꯌꯥ ꯄꯥꯏꯕ ꯎꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯄꯅꯤ ꯃꯔꯛ ꯑꯁꯤꯗ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜꯒꯤ ꯐꯤꯚꯝ ꯁꯥꯐꯅ ꯂꯩ ꯍꯥꯏꯔꯤ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯖꯐꯥꯌꯔ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯍꯕꯥꯖ ꯁꯔꯤꯐꯅ ꯐꯣꯡꯗꯣꯛꯈꯤꯕꯗ
ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯋꯥꯊꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯆꯥꯎꯈꯠꯄꯔꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯅ ꯏꯟꯗꯤꯌꯥꯒꯤ DGMOꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯣꯡꯊꯛ ꯂꯩꯃꯥꯏ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯒꯤ ꯈꯨꯠ ꯊꯣꯛꯅꯕ ꯂꯦꯞꯅꯕ ꯌꯥꯅꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯂꯩꯕꯥꯛ ꯑꯅꯤꯒꯤ DGMOꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯂꯦꯞꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯤꯔꯣꯏ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯅꯧꯍꯧꯅꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ PR-ꯅ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕꯅ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ MP ꯁꯅꯥ ꯆꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯜꯍꯧꯃꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯐꯪꯅꯕ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡ STꯒꯤ ꯂꯤꯁꯇ ꯆꯟꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯍꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ